ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯑꯣꯡ ꯏꯟꯕ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯕ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯁꯤꯡꯂꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯔꯝꯗꯦ ꯂꯩꯃꯔꯦꯝꯕꯤ ꯃꯥꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ, ꯀꯟꯗꯨꯅꯇ ꯅꯨꯡꯉꯥꯏꯗꯨꯅꯇ ꯂꯩꯔꯣꯏ, ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯦ, ꯃꯆꯥ ꯅꯤꯡꯉꯣꯜ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯊꯥꯒꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ꯫ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯅꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯋꯥꯖꯔꯤꯕ꯫ ꯏꯆꯤꯛ ꯆꯤꯛꯄ ꯀꯥ ꯑꯃꯗ ꯊꯥꯒꯣꯏꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯅꯠꯇꯦ, ꯃꯆꯥꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯜꯂꯛꯄꯅꯤ, ꯌꯦꯛꯅꯕꯅ ꯃꯁꯤꯡ ꯌꯥꯝꯂꯛꯄꯅꯤ꯫ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥ ꯑꯁꯤꯅ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯀꯣꯏꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯅꯥꯏ ꯀꯌꯥ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅꯇ ꯂꯩ꯫ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯆꯥ ꯊꯥꯔꯤꯛ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯕꯗꯨ ꯃꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯅꯥꯎꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯑꯗꯨ ꯃꯆꯥꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯕꯗ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯂꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯥꯒꯣꯏꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯆꯥꯕꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯤꯅꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯏꯃꯥꯗ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯀꯣꯏꯗꯅ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯗ ꯍꯥꯏ꯫ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯒꯦ? ꯑꯄꯥꯝꯕꯗ ꯄꯤꯒꯅꯤ꯫ ꯄꯦꯟꯖꯕ ꯑꯣꯏꯗꯨꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯉꯁꯤꯗꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯀꯣꯏꯕ ꯆꯠꯂꯨꯒꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯃꯟꯈ꯭ꯔꯦ꯫ ꯍꯔꯥꯎꯖꯩ ꯊꯥꯒꯣꯏ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯆꯥꯒꯤ ꯋꯥꯁꯤ ꯍꯔꯥꯎꯅ ꯈꯨꯝꯃꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯏꯃꯥꯗꯤ ꯆꯠꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯆꯥꯅꯕꯨ ꯆꯠꯅꯤꯡꯂꯕꯗꯤ ꯅꯥꯏꯇꯣꯝ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯅꯠꯇꯦ ꯅꯠꯇꯦ ꯏꯃꯥ, ꯑꯩꯒꯤ ꯏꯇꯥ ꯏꯅꯥꯏ ꯀꯌꯥꯒ ꯆꯠꯀꯦ꯫ ꯏꯇꯥ ꯀꯌꯥ ꯎꯗꯕ ꯀꯨꯏꯔꯕꯅꯤ, ꯀꯌా ꯑꯃꯁꯨ ꯎꯅꯔꯛꯀꯦ꯫ ꯏꯅꯥꯏꯁꯤꯡꯁꯨ ꯑꯩꯕꯨ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ꯫ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯀꯩꯁꯨ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯠꯅꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯣꯝꯗꯅꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯟꯅ ꯂꯥꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯊꯥꯒꯣꯏ ꯌꯥꯝꯅ ꯇꯞꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯍꯥꯏ꯫ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯆꯃꯣꯠ ꯆꯃꯣꯠ ꯆꯠꯀꯅꯨ꯫ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯏ ꯑꯁꯦ ꯃꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯈꯖꯤꯛꯇꯗ ꯑꯩꯒꯤ ꯏꯖꯠ ꯂꯣꯏꯈꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯃꯔꯦꯝꯕꯤ ꯃꯥꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯃꯆꯥ ꯃꯅꯥꯏ ꯀꯌꯥ ꯑꯗꯨꯕꯨ ꯀꯣꯏꯕ ꯆꯠꯍꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯃꯃꯤꯡꯗ ꯇꯥꯕꯗ ꯀꯤꯅꯔꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯂꯨꯋꯥꯡ ꯂꯩꯃ ꯑꯅꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯀꯣꯏ ꯀꯣꯏꯅ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯐꯝ ꯑꯆꯥ ꯑꯊꯛ ꯍꯔꯥꯎ ꯍꯔꯥꯎ ꯆꯥ ꯅꯣꯛ ꯈꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯃ ꯂꯩꯐꯝ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯒꯣꯏꯗꯨ ꯋꯥꯈꯜ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯨꯋꯥꯡ ꯂꯩꯃ ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯥꯒꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯍꯥꯏꯅ ꯀꯧꯒꯦ꯫ ꯏꯇꯥ ꯊꯥꯒꯣꯏ, ꯅꯇꯥ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯇꯥꯅꯁꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ꯫ ꯋꯥꯐꯝ ꯑꯁꯦ 9 ꯊꯣꯛꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯟꯅ ꯈꯟꯅꯔꯣꯏꯁꯤꯀꯣ? ꯊꯥꯒꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ, ꯇꯞꯅ ꯈꯨꯝꯃꯤ꯫ ꯂꯧꯁꯤꯡ ꯍꯩꯕꯤꯅꯤ, ꯋꯥꯉꯥꯡ ꯍꯩꯕꯤꯅꯤ, ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ꯫ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯇꯥ? ꯏꯇꯥꯅ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯑꯩꯅ ꯌꯥꯔꯣꯏ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯕꯨ ꯐꯠꯇꯕ ꯋꯥꯗꯤ ꯑꯣꯏꯔꯣꯏ꯫ ꯍꯥꯏꯌꯨ꯫
ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯄꯣꯠꯁꯛ ꯑꯣꯏꯔꯕꯁꯨ ꯄꯤꯊꯣꯛꯀꯦ. ꯏꯇꯥ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦ ꯏꯇꯥ. ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯏꯇꯥ, ꯃꯃꯥ ꯑꯩꯅ ꯅꯨꯄꯤ ꯊꯤꯕꯤꯔꯒꯦ ꯍꯥꯏꯅ ꯈꯟꯕ. ꯑꯗꯨꯗ ꯏꯇꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ. ꯏꯆꯥꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯦ. ꯊꯥꯒꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯕ ꯉꯝꯗꯦ. ꯑꯔꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ. ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯋꯥꯡ ꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯄꯣꯏꯔꯩ ꯑꯗꯨꯗ ꯌꯦꯡꯉꯤ. ꯄꯣꯏꯔꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯩꯃꯔꯦꯝꯕꯤ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯏꯆꯥ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯁꯤ, ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯄꯒꯤ ꯋꯥꯅꯤ. ꯊꯥꯒꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ, ꯋꯥꯐꯝ ꯑꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ. ꯑꯩ ꯏꯆꯥꯗ ꯍꯥꯏꯖꯈꯤꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ. ꯅꯇꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯇꯥ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯑꯗꯨꯅ ꯑꯩ ꯏꯆꯥꯗ ꯑꯝꯇ ꯋꯥꯐꯝ ꯑꯁꯦ ꯇꯥꯟꯅꯈꯤꯒꯦ. ꯍꯣꯏ, ꯍꯥꯏꯔꯒ ꯌꯦꯡꯉꯣ. ꯅꯝꯐꯨꯗ ꯃꯁꯥ ꯃꯁꯥꯅ ꯌꯥꯗꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ. ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯌꯨ. ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯅ ꯋꯥꯍꯧ ꯑꯣꯏꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯅꯨꯡꯁꯤꯅꯗꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ. ꯑꯗꯨꯅ ꯏꯆꯥꯗ ꯍꯥꯏꯕꯤꯌꯨ ꯏꯇꯥ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯏꯇꯥꯒꯤ ꯋꯥ ꯑꯁꯤꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯇꯥ. ꯑꯉꯥꯡ ꯃꯁꯦꯟ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯗꯤ ꯑꯩꯁꯨ ꯄꯥꯝꯃꯤ. ꯇꯨꯡꯒꯤ ꯋꯥꯅ ꯇꯨꯡꯒꯤ ꯑꯣꯏꯅ ꯑꯣꯏꯈ꯭ꯔꯁꯅꯨ. ꯅꯣꯡꯃ ꯅꯆꯥꯅꯨꯄꯥꯗꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ. ꯂꯥꯛꯑꯒ ꯂꯣꯏꯔꯦꯗꯅ, ꯏꯇꯥꯅ ꯍꯥꯏꯔꯕꯅꯤꯅ. ꯑꯗꯨꯗꯤ ꯏꯇꯥ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ. ꯃꯇꯝꯁꯦ ꯌꯧꯁꯤꯟꯈ꯭ꯔꯦ. ꯍꯣꯏ ꯏꯇꯥ, ꯑꯩ ꯁꯅꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯕꯨ ꯊꯥꯒꯣꯏ ꯃꯥꯅ ꯁꯅꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ. ꯊꯥꯒꯣꯏꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯆꯥꯁꯦ, ꯃꯃꯥ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯎꯔꯕꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ. ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯌꯥꯔꯤ. ꯑꯗꯨꯅꯅꯤ ꯃꯤꯅ ꯏꯆꯥ ꯑꯁꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕ. ꯑꯩ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯆꯥꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ. ꯀꯝꯗꯧꯅꯤ? ꯀꯔꯤ ꯅꯨꯡꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯂꯨꯕꯅꯣ? ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯏꯗ. ꯑꯁꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯣꯝꯗꯅ ꯊꯥꯔꯤꯛ ꯑꯗꯨ ꯃꯇꯥꯔꯣꯏ ꯀꯌꯥ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ, ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯆꯥꯗꯨꯅ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯤꯁꯤꯡꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕ ꯌꯥꯎ, ꯅꯣꯛꯂꯛꯄ ꯌꯥꯎ ꯇꯧꯔꯝꯃꯤ. ꯄꯥꯈꯪ ꯂꯝ ꯍꯦꯟꯕ ꯈꯔꯅ ꯂꯥꯞꯇꯛꯅ ꯃꯥꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯃꯇꯥ ꯑꯃꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ. ꯌꯦꯡꯉꯣ ꯏꯇꯥ, ꯑꯥꯗ ꯑꯉꯥꯡꯂ ꯄꯥꯈꯪ ꯃꯆꯥꯔ ꯈꯪꯗꯕ ꯑꯃꯅ ꯅꯪꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯁꯦ. ꯊꯥꯔꯤꯛ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯆꯩ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯦ ꯀꯧꯁꯤꯟꯗꯨꯅ ꯂꯛꯅꯁꯤꯔꯥ? ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯞꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯑꯗꯨ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯤ. ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯑꯃꯅ. ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯅꯣꯏꯅ ꯆꯍꯤꯁꯤ ꯁꯨꯗꯅ ꯏꯊꯛ ꯏꯔꯥꯡ ꯍꯧꯔꯤꯕ? ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯃꯖꯥ ꯏꯕꯦꯝꯃꯅꯤ. ꯅꯣꯏꯅꯦ ꯈꯨꯗꯛꯁꯤꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨꯔꯥ? ꯑꯁꯨꯝꯅ ꯙꯞ ꯇꯧꯔꯛꯄꯗ ꯑꯉꯥꯡ ꯃꯈꯣꯏ 4-5 ꯑꯗꯨ ꯀꯤꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩ. ꯊꯥꯔꯤꯛ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤ. ꯃꯇꯥꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ, ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗꯦ. ꯑꯉꯥꯡ ꯑꯃꯅ ꯇꯞꯅ ꯀꯤꯅ, ꯑꯩꯈꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ. ꯁꯅꯥꯏꯕꯦꯝꯃ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯈꯣꯏꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯨ. ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯋꯥ ꯅꯣꯛꯏ. ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧꯗ ꯑꯁꯨꯝ ꯇꯧꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ, ꯃꯃꯤꯡꯗ ꯇꯥꯕꯗ ꯀꯤꯔꯤꯕ ꯑꯅꯤꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯆꯤꯡꯌꯥꯒꯤ ꯊꯦꯜ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔ ꯂꯩꯔꯝꯕ ꯑꯁꯤꯗ ꯅꯨꯄꯥ ꯃꯈꯣꯏ ꯁꯒꯣꯜ ꯊꯧꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯂꯤ. ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯅ ꯑꯃꯅ ꯑꯃꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ. ꯃꯥꯅꯤ, ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ. ꯊꯥꯔꯤꯛ ꯃꯥꯅ ꯀꯣꯏꯕ ꯆꯠꯂꯤꯉꯩ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯕ ꯂꯨꯋꯥꯡ ꯂꯩꯃ ꯑꯃꯗꯤ
ꯄꯣꯏꯔꯩꯇꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯤꯕꯥꯅꯤ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯗ ꯊꯧꯅꯥꯗ ꯂꯧꯁꯤꯡꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯅꯤ꯫ ꯁꯛꯇꯗꯁꯨ ꯂꯝꯕꯥ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯅ꯫ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯒ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯂꯨꯆꯤꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥ ꯉꯥꯏꯕꯤꯔꯝꯂꯤꯕꯅꯣ ꯁꯅꯥ ꯏꯕꯦꯝꯃ? ꯅꯪꯗꯤ ꯆꯤꯡꯌꯥ ꯑꯁꯤꯗ ꯅꯨꯄꯥ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯅꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯂꯝꯒꯤ ꯁꯥ ꯊꯣꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯤꯗꯕ꯭ꯔꯥ ꯅꯈꯣꯏꯕꯣ? ꯊꯥꯔꯤꯛ ꯍꯤꯌꯥꯏꯔꯦꯜ ꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯅꯆꯜ ꯑꯩꯅ꯫ ꯅꯆꯜ ꯑꯩꯗꯤ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦꯗ꯫ ꯄꯥꯝꯕ ꯀꯩꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯂꯝꯒꯤ ꯁꯥꯁꯨ ꯀꯤꯗꯦ꯫ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤꯗꯣ ꯏꯕꯨꯡ꯫ ꯊꯧꯅꯥ ꯂꯩ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ꯫ ꯊꯥꯔꯤꯛ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯔꯦꯜꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯏꯆꯜꯗꯤ ꯑꯣꯟꯊꯣꯛꯅꯕ ꯊꯧꯅꯥ ꯂꯩꯗ꯫ ꯐꯩ ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯔꯤꯕꯗꯣ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯏꯆꯜ ꯂꯩꯊꯍꯧꯀꯣ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯑꯗꯨ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯇꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯝꯃꯕꯣ ꯏꯇꯥ ꯇꯝꯕ ꯄꯥꯈꯪꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯌꯨꯗꯣ꯫ ꯏꯇꯥꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯅ ꯏꯇꯥꯒꯤ ꯍꯥꯏꯖꯒꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯄꯪꯍꯦꯟ ꯍꯦꯟꯗꯦ ꯏꯇꯥꯅ ꯇꯥꯗꯦ꯫ ꯋꯥꯈꯜ ꯑꯗꯨ ꯁꯦꯔꯥꯟꯅꯅ ꯑꯃꯔꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯥꯅ ꯁꯦꯝꯗꯣꯔꯛꯏ꯫ ꯅꯠꯇꯦ ꯀꯩꯅꯣ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ? ꯃꯤ ꯁꯨꯝ ꯆꯠꯈꯤꯕ ꯑꯁꯤꯗ ꯌꯦꯡꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯜꯂꯁꯦ ꯃꯇꯝꯁꯦ ꯊꯦꯡꯉꯤ꯫ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄꯗ ꯊꯥꯒꯣꯏꯗꯨ ꯇꯍꯥ ꯇꯍꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯥꯔꯤꯛ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗ ꯀꯩꯗꯧꯕꯒꯤ ꯄꯥꯈꯠꯅ ꯂꯥꯛꯏꯅꯣ ꯏꯃꯥ? ꯍꯜꯂꯛꯂꯤ ꯈꯪꯗꯕꯗꯨꯗ ꯏꯃꯥꯗꯤ ꯋꯥꯈꯜ ꯋꯥꯔꯨꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯏꯆꯥ ꯍꯜꯂꯛꯄ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯅꯅꯕ ꯍꯥꯏꯅ ꯑꯩꯅꯅꯦ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤꯗ ꯉꯥ ꯊꯣꯡꯉꯣ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯅꯇꯥꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏ ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗ ꯈꯔ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯀꯅꯥꯁꯨ ꯂꯩꯇꯕ ꯀꯥ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯊꯥꯔꯤꯛ ꯑꯗꯨ꯫ ꯊꯥꯒꯣꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯉꯥꯎꯔꯕꯣ? ꯀꯩꯅꯣꯝꯅꯤ꯫ ꯉꯥꯎꯗꯦ ꯏꯃꯥ ꯉꯥꯎꯗꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕꯁꯦ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯇꯩ ꯅꯠꯇꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯂꯨꯋꯥꯡ ꯂꯩꯃ ꯑꯅꯤ ꯂꯥꯛꯑꯝꯃꯤ꯫ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯇꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯦ ꯊꯥꯔꯤꯛ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯒ ꯑꯃꯨꯛꯇꯣꯏꯕ ꯃꯆꯥꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤꯕ ꯑꯁꯤꯗ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯇꯥꯎꯅꯤ ꯅꯪꯕꯣ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯆꯝꯕ ꯋꯥ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯕꯅꯤ꯫ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯍꯪꯍꯧꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯋꯥ ꯇꯥꯗꯅ ꯑꯩꯅ ꯄꯪꯈꯨꯝꯗ ꯈꯨꯝꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯆꯥꯁꯦ ꯆꯥꯎꯔꯛꯂꯤ, ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯏꯆꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯍꯥꯡ ꯍꯥꯡꯕ ꯑꯣꯏꯍꯧꯔꯅꯤ ꯑꯩꯗꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯥꯒꯤ ꯏꯌꯥ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯄꯥꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯉꯥꯛꯅꯅꯕ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯃ ꯂꯩꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯁꯤꯅ ꯈꯟꯕ ꯉꯥꯛꯇ ꯉꯥꯏꯔꯅꯤ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯪꯒꯗꯕ ꯃꯥꯟꯗꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ꯫ ꯊꯥꯔꯤꯛ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯉꯁꯥꯏ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯊꯦꯡꯅꯔꯛꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯖꯩ꯫ ꯏꯔꯥꯡ ꯄꯥꯝꯖꯕꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯩ? ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯄꯥ ꯃꯥꯜꯂꯤ? ꯅꯪꯅ ꯈꯣꯏꯗꯥꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯕ꯭ꯔꯣ? ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯏꯆꯥꯅ ꯅꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯥꯝꯂꯤꯕꯗꯣ ꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯊꯥꯔꯤꯛ ꯃꯃꯥꯅ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯃꯇꯧ ꯑꯃ ꯎꯠꯄ ꯑꯁꯤꯗ ꯃꯃꯥꯗ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨ ꯁꯨꯛꯅ ꯌꯦꯡꯅꯤꯡꯗꯕ ꯃꯇꯧ ꯑꯃ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗ ꯍꯔꯥꯎꯏꯅꯣ ꯈꯪꯗꯦ, ꯀꯩ ꯆꯥꯒꯦꯅ ꯏꯔꯥꯡ ꯇꯧꯔꯤꯅꯣꯕ? ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯂꯩꯁꯥꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯏꯃꯥ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫
ꯑꯩ ꯃꯄꯣꯛꯁꯤꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗꯁꯨ ꯆꯠꯂꯔꯣꯏ꯫ ꯊꯥꯒꯣꯏ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯨꯡꯁꯥ ꯊꯤꯕ ꯑꯃ ꯄꯣꯛꯂꯦ꯫ ꯀꯔꯤꯒꯤ ꯃꯆꯥꯁꯤꯅ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯅ ꯂꯤꯗꯅ ꯂꯩꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯥꯅ ꯄꯥꯈꯠꯆꯔꯤꯕ ꯑꯗꯨꯅ ꯇꯞꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯌꯦꯡꯉꯣꯏ, ꯏꯃꯥꯒꯤꯗꯤ ꯅꯇꯣꯝꯇꯅꯤ꯫ ꯅꯪ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯁꯅꯥ ꯐꯝꯕꯥꯜ ꯀꯅꯥꯅ ꯉꯥꯛꯀꯅꯤ? ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯔꯝ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ? ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯇꯣꯝꯇ ꯑꯔꯤꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃ ꯆꯪꯉꯛꯀꯅꯤ꯫ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ꯫ ꯅꯄꯥꯕꯨꯡꯅ ꯅꯤꯡꯊꯤꯅ ꯊꯅꯝꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯥꯕꯅꯤ꯫ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯛꯀꯅꯤ꯫ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯏꯔꯩꯕꯥꯛ ꯑꯁꯦ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯦ ꯏꯆꯥꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯅ ꯅꯪ ꯏꯃꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯒꯅꯨꯀꯣ꯫ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯀꯩꯁꯨ ꯅꯠꯇꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯄꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯑꯃ ꯃꯥꯜꯂꯕꯁꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯅꯤ꯫ ꯑꯔꯥꯏꯕ ꯋꯥ ꯅꯠꯇꯦ꯫ ꯊꯥꯔꯤꯛ ꯇꯞꯅ, ꯑꯩ ꯑꯝꯇ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ꯫ ꯅꯆꯥ, ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯟꯕꯁꯤꯒꯤ ꯈꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯈꯟꯗꯨꯅ ꯏꯃꯥꯗ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯍꯥꯏꯔꯛꯀꯦ꯫ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯌꯥꯏꯐꯅꯕ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯩꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤꯆꯝ ꯃꯔꯛꯇꯒꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯃ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯑꯩꯗꯤ ꯄꯥꯝꯃꯤ ꯏꯃꯥ꯫ ꯏꯆꯥꯒꯤ ꯋꯥꯈꯜ ꯑꯗꯣ ꯏꯃꯥꯅ ꯌꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯇꯧꯒꯗꯕꯗꯣ ꯇꯧꯔꯣ꯫ ꯏꯃꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯏꯃꯥ ꯈꯜꯂꯒꯦ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯥꯔꯤꯛ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯐꯤꯡ ꯇꯐꯤꯡ ꯃꯥꯒꯤ ꯀꯥꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯗꯨ ꯇꯥꯔꯕꯗ ꯊꯥꯒꯣꯏ ꯑꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯏꯇꯥꯎ ꯇꯥꯎꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯇꯔꯥ ꯆꯥꯛ ꯆꯥꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯨꯋꯥꯡ ꯂꯩꯃ ꯑꯗꯨꯅ ꯃꯆꯥ ꯄꯤꯕ ꯑꯍꯜꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯍꯜ, ꯏꯃꯥꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯏꯃꯧ ꯌꯦꯡꯕ ꯆꯠꯂꯨꯔꯦ꯫ ꯁꯛꯇ ꯆꯨꯗ ꯃꯍꯦꯟꯕꯤꯅꯤ꯫ ꯃꯥꯕꯨꯗꯤ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯏꯆꯥꯅꯁꯨ ꯄꯥꯝꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯃꯆꯥꯒꯤ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯃꯤ꯫ ꯀꯩꯒꯤ ꯏꯀꯥꯏꯒꯅꯤ ꯍꯥꯏꯕꯒꯦ? ꯄꯥꯔꯤ, ꯅꯪꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤ꯫ ꯑꯗꯨꯅꯅꯦ, ꯅꯄꯥ ꯅꯤꯡꯊꯧꯒ ꯅꯃꯥ ꯑꯩꯒꯅ ꯆꯠꯂꯨꯕꯅꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯉꯁꯥꯏ ꯃꯥꯒ ꯊꯦꯡꯅꯔꯛꯄꯤ ꯅꯨꯡꯖꯥ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯣꯃꯣꯟ ꯇꯧꯏ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯋꯥꯈꯜ ꯑꯗꯨꯗ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ, ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯏ ꯏꯃꯥ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯊꯧꯅꯥꯅ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ꯫ ꯅꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯅꯤ꯫ ꯐꯅꯗꯨꯝ ꯄꯥꯝꯃꯤ ꯅꯆꯥꯗꯤ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤꯁꯦ꯫ ꯁꯛꯆꯨꯒꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗ꯭ꯔꯦꯗ꯫ ꯂꯨꯋꯥꯡ ꯂꯩꯃ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯃꯇꯧꯒ ꯏꯃꯥꯟ ꯃꯥꯟꯗꯅ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯂꯤ꯫ ꯄꯥꯝꯂꯕꯣꯏ ꯑꯣꯟꯊꯣꯛꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯗꯨꯅ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯂꯩꯔꯤ꯫ ꯈꯜꯂꯨ ꯅꯈꯣꯏꯁꯨ꯫ ꯊꯥꯒꯣꯏ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯆꯥ ꯄꯤꯕ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯆꯥꯅ ꯅꯤꯡꯉꯣꯜ ꯑꯁꯤ ꯈꯛꯇꯅꯤ꯫ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯀꯅꯥꯅ ꯉꯥꯛꯍꯧꯒꯅꯤ? ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯀꯣ ꯁꯤꯖꯥ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯂꯨꯋꯥꯡ ꯂꯩꯃꯗꯨ ꯋꯥꯈꯜ ꯑꯃ ꯑꯣꯜꯂꯛꯂꯦ꯫ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯋꯥꯁꯦ꯫ ꯂꯨꯋꯥꯡ ꯂꯩꯃ ꯇꯞꯅ, ꯋꯥꯐꯝ ꯑꯗꯨꯅ ꯀꯣꯟꯅ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯁꯨ ꯇꯥꯈꯤꯁꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯃꯁꯦꯟ ꯍꯥꯟꯅ ꯃꯁꯛ ꯃꯁꯥ ꯈꯪꯅꯍꯟꯈꯤꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯒꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯖꯅꯤꯡꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯨꯋꯥꯡ ꯂꯩꯃ ꯈꯣꯏꯒꯤ ꯃꯐꯝꯗ ꯂꯥꯛꯇꯦ꯫
Mapal thongda pampai leittabagi loina nungsinajarabasu manungdadi amana amabu nungsinade. Napalna yomduna ai mangairi haiduna leinariba ngaktani. Nongmagi numitni. Mama macha anido yamna munna wari sai. Machagi wa tarabada thagoimana asumna hairai. Ichana hairiba apamba aduma. Mama aina tawgani. Machagi damakni. Nama aina ngasi phawa hingliba. Ahanbada. Aigi laibak asida leiriba. Pakhang pumnamak kaukhatuna. Ichagi apamba khalhangani. Asum tawna numit asimata khudakta sagol pau thaduna. Pakhang khuding sana konungda maja ibemagi apamba nupa khanbada saruk yaro law. Laktaba thoklabadi sibagi chairak pigani haina hairami. Adubo onthokpagi matawni mamaduna wahai ama. Mana tawrakpana mawong ama. Onthokpa haibaduni kadomdagi humlokpa wakhalonu haiba khangde maja ibema thare. Minai naisi amagum imot modna amotpa fijet set angawbi amagum modna lay. Pazakraba masak adu khudak asida lotkre. Amotpana masak ama onkre. Mathang manaw naina nupasing adubu kaushili adubu maja ibema mana layriba phibam aduda tamba pakhang amatana mabu pami hairamde. Mamai laina chatnaki wahangna thalle mama ibema thagoi karigino mayam asina macha asibu pami haina hairamjiba. Numidang wairam aduda sana konung aduda lairamba pakhang loina chakrabada tharik magi hanagi phibamda laktuna kena mauna lairami. Wakhal amada itaw tawduna. Aina tawribase aigi imagi khalagani. Aina kaidonungda ima thadokpa ngamna. Aina konung ase thadoktuna chakrabadi aigi imadi kamdongni. Ai leisaduna punsi ase adumak loikiba oirasana. Masine hena afaba haibado oiragani. Asumna khanduna momonokna leiringai mama thagoi pakhatna magi manakta laktuna taha taha hairami. Kaino tawriba mayamse. Ichada kari asoiba yawbagino. Tamba mayam asina nangbo pamje haiduna loina chakriba. Imadi mangzaredana. Nangna asumna tawrabadi. Sagai ase aigi haktakta mutpa tari. Aina kari asoiba tawkhibagino asumna tawriba. Mama asina kappado uraga tharik yam nungaite adubu mahak pumnamak khangi. Aduna uthokte utpa yade. Thauna leitaba yade haiduna mabukning aduda chap yungna khalle. Tharik kapliba mama bu tapna themi. Kaigi imana adumna kapino. Ai luhongdrabasu kaisu kaide. Nacha aisu thauna leina. Leibak ase ngakpa ngamgani. Kaigi imana adu hakna waribano. Ai leirisidi ima kapkanu. Nasado soidana narakpa tari. Thagoi mapidu sattai thoktuna machabu mathanungda koli aduga. Imagi bema. Kaigino. Aikhoi anina asuk yamna nongdam thiriba. Aikhoi anigi harauba mikup haibado laklaroidra. Ima ichana kanada kari soikiduna asumna tawribano khangde. Toome ima. Nangna dumaina sumkaptuna leiradi asu hena kapningba mapokle. Aduna kapkanuba ima. Ima icha harauna nungaina leiraga loi. Thagoi machabu tapna thadoktuna nushina yengi. Asumna hairai. Yengoi. Hojikti nangi apambado imana tawri. Adubu leibak asida leiba nupa kanana nangbu pamdri. Aduna ningthau macha khudingmak imana kauri. Aduga nangbu pambra. Nangna apamba yawbra yeng. Aduga konna tapna khatnaba yaba wa khanarasi. Masimadi nangna imagi mai yengdaba yadabani. Mamagi waduda harau yarami mamagi mabukning penanaba haiduna adubu lausing yamna leiba tharikni. Magi pambai ama tawduna nanthoknaba hotnage makhalli. Asum tawna thangnaba leibakta pau loina hairami. Pau asina luwang leima khoigi mafamdasu yaurakli. Machanupa animak loina khangi. Thauram asibu saruk yananaba hairami macha anida. Hiyairan magi ka aduda wakhal munna khanduna tumin leirami. Mittapna uishinduna thariki saktam adubu sagatnaba hotnai aduga nofet tawrami. Asuk phajabi mabu kanamtana pamnade haiba. Aibu wafam asi thajagadrani. Thajaba yaba wafam ama oidi. Karigumba ama phumduna chali. Onthokna haida thari. Nangna haibase. Natraga magi se mayumda yawong induna leiba yaba nupa pamdibra. Masi sumande. Thokna haida. Haikibagi matung inna ngasidi thagoigi. Sana konung aduda leibak ningthau mapari kayana chikna chainaba ngamdaba makhai loina pulle. Ningthau macha loina oire. Yengi khuding mit thai. Sana konung aduda thabak subi laikol senabi minai naisi kayaso irang heklangi. Ningthau macha kai tara changduna chabada loiroidaba nupa mayamadu ubada. Mahai murum
ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯦ ꯀꯔꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯕꯤꯗ꯭ꯔꯤꯁꯦ? ꯑꯩꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯎꯕꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯣꯛ ꯉꯥꯎꯔꯦꯕ꯫ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯋꯥꯈꯜꯒꯤ ꯗꯣꯂꯥꯟ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯁꯤꯕ ꯇꯥꯔꯦ꯫ ꯅꯪꯁꯦ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯂꯩꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨ ꯈꯪꯉꯨ꯫ ꯐꯤꯕꯝ ꯑꯗꯨ ꯈꯪꯖꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯒꯗꯧꯔꯤꯌꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯌꯦꯡꯉꯨ ꯇꯨꯃꯤꯟꯅ꯫ ꯑꯗꯨꯏꯗ ꯑꯩꯈꯣꯏꯁꯦ ꯃꯤꯅꯥꯏꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒ ꯑꯃꯠꯇ ꯑꯣꯟꯗꯅ ꯂꯣꯏ ꯁꯤꯔꯗꯣꯏꯔꯕ? ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤ ꯆꯠꯈ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯅ ꯀꯅꯥꯅ ꯁꯦꯟꯅꯗꯣꯏꯕ? ꯂꯩꯃꯔꯦꯝꯕꯤ ꯊꯥꯒꯣꯏ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯔꯛꯂꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯑꯗꯨꯝ ꯇꯧꯗꯣꯏ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤꯅꯦ ꯍꯨ ꯊꯛꯇꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯏꯊꯟꯇ ꯊꯥꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯅꯪꯕꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅ ꯁꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯁ ꯇꯟꯖꯩꯗ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯣꯛꯇꯅꯕ ꯑꯩ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯑꯃꯠꯇ ꯑꯩ ꯇꯧꯗ꯭ꯔꯤ꯫ ꯀꯤꯕꯅ ꯁꯤꯔꯦ ꯁꯤꯒꯅꯤ ꯈꯟꯕꯗ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯑꯃꯣꯠꯄ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯆꯪꯉꯤ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯁꯥꯎꯕ ꯌꯥꯎ ꯊꯤꯅ ꯆꯩꯔꯝꯕ ꯌꯥꯎ ꯇꯧꯗꯨꯅ ꯂꯣꯏꯅ ꯆꯠꯈꯤ꯫ ꯊꯥꯒꯣꯏ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯇꯥꯖꯗ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯎꯕꯤꯌꯨꯕ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯑꯃꯨꯛꯇꯪ ꯂꯩꯍꯟꯕꯤꯌꯨꯕ꯫ ꯑꯩ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯣꯝꯗ ꯊꯥꯔꯤꯛ ꯃꯌꯥ ꯍꯤꯒꯠ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯊꯥꯔꯤꯛ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯏ꯫ ꯍꯤꯌꯥꯏꯔꯦꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯏꯉꯛ ꯉꯛꯂꯦ ꯇꯧꯔꯝꯂꯤꯕ ꯊꯥꯔꯤꯛ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯁꯤꯡꯕ ꯍꯥꯏꯅ ꯂꯩꯔꯝꯕꯤ ꯊꯥꯔꯤꯛ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯀꯩꯅꯣ ꯊꯥꯔꯤꯛ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ? ꯑꯩꯗꯤ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯥꯔꯤꯛ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯗ ꯎꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯇꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯑꯩꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤꯌꯦ꯫ ꯋꯥ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜꯗꯣ ꯑꯝꯇ ꯈꯟꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯍꯩ ꯅꯪꯅ ꯑꯇꯩꯗ ꯄꯪꯌꯥ ꯌꯥꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯇꯧꯒꯅꯤ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯅꯥꯄꯨ ꯇꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯁꯦ꯫ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯣ꯫ ꯊꯥꯔꯤꯛ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯨꯡꯗ ꯈꯟꯕ ꯋꯥꯈꯜ ꯑꯗꯨ ꯐꯥꯎꯕ ꯎꯕ ꯉꯝꯅ ꯍꯥꯏꯔꯛꯄ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯄꯣꯛꯆꯩ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯂꯣꯏꯅ ꯁꯦꯡꯅ ꯑꯔꯣꯠꯄ ꯑꯝꯇ ꯂꯩꯇꯅ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨ ꯅꯠꯇꯗꯨꯅ ꯋꯥ ꯈꯨꯗꯤꯡ ꯑꯔꯦꯝꯕ ꯇꯥꯍꯟꯒꯅꯨ꯫ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯩ ꯍꯥꯏꯔꯣꯏ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯋꯥꯗ ꯑꯅꯤꯔꯛ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯍꯥꯏꯌꯣ, ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯗꯤ ꯊꯨꯡꯍꯜꯂꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯇꯅꯤꯛ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯅ ꯈꯟꯕ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯅ꯫ ꯊꯥꯔꯤꯛ ꯇꯞꯅ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯑꯣꯏꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯩꯁꯥꯗꯨꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯄꯥꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕ ꯐꯝ ꯑꯁꯦ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯩ ꯌꯥꯔꯦ, ꯏꯁꯥꯅ ꯌꯥꯔꯦ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯑꯋꯥ ꯑꯅꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯆꯠꯁꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯊꯥꯔꯤꯛ ꯑꯁꯨꯝꯅ ꯌꯥꯅꯔꯦ꯫ ꯂꯨꯋꯥꯡꯂꯩꯃ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯤꯌꯥꯏꯔꯦꯜ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤ꯫
ꯄꯥꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯅꯥꯎ ꯑꯁꯤꯃꯁꯨ ꯂꯩꯔꯤ, ꯀꯔꯤꯕꯨ ꯋꯥꯠꯂꯤ? ꯌꯥꯏ, ꯏꯃꯥꯅ ꯌꯥꯏ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯑꯣꯡ ꯏꯟꯕ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯃꯤ꯫ ꯊꯥꯒꯣꯏꯗꯨ ꯑꯋꯥꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯣꯛꯆꯔꯤ꯫ ꯃꯆꯥ ꯃꯌꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯑꯋꯥꯕ ꯈꯨꯗꯤꯡ ꯀꯣꯛꯂꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯄꯥꯔꯤ ꯑꯃ ꯐꯪꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯒꯣꯏꯅ ꯃꯆꯥ ꯃꯌꯥꯗ ꯌꯦꯡꯗꯨꯅ, ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯐꯪꯂꯦ, ꯑꯗꯨꯅ ꯏꯃꯥꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯂꯛꯎ, ꯑꯗꯨꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯀꯩꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯦ? ꯏꯃꯥ, ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯌꯦ, ꯅꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀꯣ ꯏꯃꯥ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ꯫